ꯌꯥꯝ ꯇꯥꯏꯅꯦ ꯃꯈꯥꯗ ꯇꯧꯏꯁꯤ ꯌꯦꯡꯉꯨꯅꯦ ꯌꯦꯡꯕꯩꯅꯤ ꯃꯌꯥꯝ ꯀꯩ ꯆꯥꯕ ꯁꯤꯗꯅ ꯂꯦꯆꯨ ꯄꯥꯝꯕꯤ ꯂꯩꯔꯦ Hi mayam, good morning and welcome back to my YouTube channel. Mayam puna makoi channel la taram nokjari khoramjari mayam kam tawrige ado mayam ngasidi aise hojai chatuine bako ipam da kharani leiruge akhoi huji summer vacation oiriaba ado aduna kharani ipam da mu leiruge kuire chatabako last aina chaluise December da chalubne aba adu loraga handak ngasi chalisini ado kharani budi Silong da chalure bako hapta am Silong da leure ado husband aise hojai sakani aina thinbirame aba arangse ado sibudi magi office leibina mak pudi chakhaya bako Meghalaya da aduna mama papa oine lowba lai hojai dagi ado mama papa su thungnare huji ai solution ma lore ado aise nomini dagi haksang je khara ngamdana sona lei aba aduna mama papa na chaksa se bi su ya de chaksa bi mo ya adre aba yumde dum charaga lae aduna di yumda mama na moi la ga chana be ina puri buguni ga hobi aba moi la za ja semaina ado mayam huji mama papa su thungnare ado kamai to bodo makha ta bodo ai adum share do jarake thok na su tawani huji ngak le ga yam thengare ba huji pung ani makhai mu tasalak tore ba ko duna hore mam than gari nungai roi aduna dum huji thok na tawani mayam huji se khoi mama papa su thungnare ado moi jaksa se ba ya adre ba aduna puri ga buguni oina hobi re mama na moi la ga sana ba na aduna sida puthok ko tokna ready tawri lai mayam moi jaksa roi ai yum dei chara lai ado puri oina tawbire puri ga buguni ga aying bani hawera normal pura kana ado hujik se mama papa dada akhoi gi gari thopa dada dunya ba moi hom se puri sari ado mama su sona phama kari wari sunari ado papa su thunare papa na agi yum da hapna bani aina lai haru adu gedi athum maha achapot kari lai ru bani ba chalo ye khobe ja ja salam dai ha no li se piro ai jala mani ne ha ga na mo koi huji thok na ma tawre mama chalo ige chalo ige bye bye Please fasten your seatbelts. Sa sa so omchak ne ba chắc đi mình sa cái sa này mới lười biết rồi nhỉ sa cái này thì nung churam sa tập học cái gì thì lắm rồi này nung churam ne ai ngam nung churam nggak sih suci juga koi huji lamen da ne ba ado dada se keno lawni ai ki home lawni ai ki home lobe sida ngak lepi Silong ki home ni se ahum da 120 ai ado akhoi mama gi di lawro ai dada gi lawni mai se ngak lepi ne ba ne pari sa thami jo ne ka phada la ji alu tay sen loài nè alu mahi do tay đi nè ising amau lại rồi ai glass khi nó khara de ko lo cái gì thấy đi xuống tapi thâu tay là mình thấy gì đấy ado mayam asisina koi hojai chapal lambi ni aba ado ngasi se weather se yam thina nungai nusa su sadre ado marak ta nong budi khara budi phangam me ba ado roha yoram dai da munung se hangare ado mayam ai se nong ni dagi haksang de khara nungai tana leibine ko lok orum tawdana abidi ai se Silong da khara ni leiru bani na ko ade lak pada dum ai se lok orum tawna lak bane ba isa se yam thi nungai di se nungai te ba ado na ina khoi mara dum nga thara ga dum nusi chara lak bane ba weather se nungai re koi ba nungai bu weather ne ba ado sumaina dum khoi mama da nga thara ga idum lai ma'am
ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯝꯕꯦꯟꯗꯅꯦꯕ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤꯁꯤꯗ ꯍꯧꯖꯤꯛ ꯅꯣꯒꯥꯎ ꯂꯥꯜꯂꯦꯕ ꯌꯧꯗꯣꯔꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯦ ꯍꯧꯖꯤꯛ ꯀꯩ ꯆꯥꯅꯦꯅ ꯆꯥ ꯅꯨꯡ ꯊꯛꯅꯅꯦꯅ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤꯁꯤꯗ ꯃꯃꯥ ꯀꯩ ꯆꯥꯗꯣꯏꯅꯣ ꯑꯩ ꯀꯣꯐꯤ ꯊꯛꯄꯗ ꯈꯪꯗꯦ ꯀꯣꯐꯤ ꯌꯦꯡꯕꯩꯅꯤ ꯃꯌꯥꯝ ꯀꯩ ꯆꯥꯕ ꯍꯥꯏꯕꯗꯣ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯊꯕꯥꯁꯤꯒꯤ ꯑꯩꯈꯣꯏ ꯆꯥꯒ ꯕꯤꯁꯀꯤꯠꯀ ꯑꯣꯏꯅ ꯆꯥꯔꯦ ꯂꯥꯏꯠ ꯑꯣꯏꯅ ꯑꯗꯣ ꯉꯁꯤꯁꯦ ꯅꯣꯡ ꯆꯨꯔꯝꯕꯒꯤꯀꯣ ꯂꯝꯕꯦꯟꯒꯁꯦ ꯂꯣꯏ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝꯔꯣꯝꯗ ꯑꯃꯨꯛ ꯍꯜꯂꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯍꯣꯖꯥꯏ ꯌꯧꯔꯦ ꯑꯗꯣ ꯁꯤꯅ ꯑꯩꯈꯣꯏ ꯍꯣꯖꯥꯏꯒꯤ ꯃꯥꯔꯀꯁ ꯒꯔꯜꯁ ꯁꯤꯅꯤꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯅꯤ ꯒꯔꯜꯁ ꯁ꯭ꯀꯨꯜꯅꯦꯕ ꯑꯗꯣ ꯍꯣꯖꯥꯏ ꯌꯧꯔꯛꯄꯗ ꯑꯗꯨꯝ ꯃꯝꯁꯜꯂꯦ ꯉꯁꯤꯁꯦ ꯅꯣꯡꯁꯨ ꯆꯨꯔꯝꯕꯅꯤꯅꯀꯣ ꯂꯝꯕꯦꯟꯗ ꯑꯗꯨꯅ ꯇꯞ ꯇꯞꯅ ꯑꯩꯈꯣꯏ ꯂꯥꯛꯄꯅꯦꯕ ꯌꯨꯝꯗ ꯆꯠꯄꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯁ꯭ꯄꯤꯠꯇ ꯆꯠꯇ꯭ꯔꯁꯨ ꯌꯥꯏ ꯇꯞꯅ ꯏꯪꯅ ꯌꯧꯔꯁꯨ ꯌꯥꯏꯅ ꯇꯞꯅ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯍꯣꯖꯥꯏ ꯌꯧꯔꯛꯄꯗ ꯑꯗꯨꯝ ꯃꯝꯃꯦ ꯑꯗꯣ ꯑꯁꯤꯅ ꯑꯩꯈꯣꯏ ꯍꯣꯖꯥꯏꯒꯤ ꯑꯅꯧꯕ ꯁꯥꯕ ꯕ꯭ꯔꯤꯖꯅꯤ ꯃꯌꯥꯝ ꯅꯍꯥꯟꯃꯨꯛ ꯂꯥꯛꯄꯗꯗꯤ ꯕ꯭ꯔꯤꯖꯁꯦ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯔꯝꯗꯕꯅꯦꯕ ꯑꯗꯣ ꯍꯟꯗꯛ ꯂꯥꯛꯄꯗꯗꯤ ꯂꯣꯏꯔꯝꯃꯕꯅꯤꯅ ꯉꯁꯤꯁꯦ ꯕ꯭ꯔꯤꯖꯁꯦ ꯑꯍꯥꯟꯕ ꯎꯕꯅꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯅꯝꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯍꯣꯖꯥꯏ ꯌꯧꯔꯕꯅꯤꯅ ꯋꯥꯈꯜꯒꯁꯦ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯨꯝꯁꯨ ꯌꯧꯔꯅꯤ ꯍꯧꯖꯤꯛ ꯌꯧꯔꯦ ꯌꯨꯝ ꯆꯪꯉꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯇ ꯌꯨꯝ ꯌꯧꯕꯇ ꯉꯥꯏꯔꯤ ꯉꯁꯤꯁꯦ ꯑꯩꯈꯣই ꯂꯥꯛꯄ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯂꯝꯕꯦꯟꯗ ꯅꯣꯒꯥꯎꯗ ꯑꯗꯨꯗ ꯅꯣꯡ ꯈꯔ ꯆꯨꯔꯝꯃꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯞ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯔꯦ ꯑꯩ ꯍꯧꯖꯤꯛ ꯐꯤ ꯆꯦꯟꯖ ꯇꯧꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤ ꯋꯥꯔꯦꯅ ꯃꯃꯥꯁꯨ ꯆꯥ ꯂꯣꯟꯕ ꯆꯪꯈ꯭ꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯔꯤꯌꯣ ꯌꯨꯝꯗ ꯂꯩꯔꯝꯗꯕꯁꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯔꯤꯌꯣꯁꯦ ꯍꯥꯏꯗꯤ ꯈꯔꯅꯤ ꯃꯃꯥꯡꯗ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯅꯝꯃꯝꯗꯦꯕ ꯑꯗꯣ ꯒꯨꯋꯥꯍꯥꯇꯤꯗꯁꯨ ꯃꯥꯁꯦ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯒꯤ ꯄꯨꯔꯝꯃꯦꯕ ꯑꯗꯣ ꯃꯔꯥꯏꯕꯛ ꯊꯤꯅ ꯃꯥꯁꯦ ꯂꯩꯈꯤꯗ꯭ꯔꯦꯕ ꯃꯌꯥꯝ ꯑꯩꯅ ꯑꯗꯨꯝ ꯕ꯭ꯂꯣꯛꯇ ꯅꯨꯡꯉꯥꯏꯇꯅ ꯃꯌꯥꯝꯗ ꯍꯥꯏꯈꯤꯗꯦꯕ ꯑꯗꯣ ꯃꯥꯁꯦ ꯂꯩꯈꯤꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤꯁꯦ ꯃꯥꯁꯦ ꯌꯨꯝꯗ ꯂꯩꯔꯝꯗꯕꯁꯦ ꯌꯨꯝꯁꯦ ꯈꯥꯂꯤ ꯑꯣꯏꯅ ꯏꯆꯤꯛ ꯆꯤꯛꯑ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯅꯍꯥꯟꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯥꯁꯦ ꯍꯥꯏꯗꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯅ ꯔꯤꯌꯣ ꯍꯥꯏꯅ ꯃꯥꯛ ꯍꯥꯏꯗꯤ ꯁꯦꯟꯅꯕꯗ ꯑꯋꯥꯕꯤ ꯑꯃꯅꯦꯕ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯁꯦꯟꯅꯕ ꯑꯗꯨꯃꯥꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯅ ꯔꯤꯌꯣ ꯍꯥꯏꯅ ꯑꯗꯣ ꯍꯟꯗꯛ ꯂꯩꯖꯔꯝꯕ ꯇꯥꯔꯗꯤ ꯐꯅ ꯆꯥꯎꯔꯗꯅꯦꯕ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯇꯦ ꯃꯥ ꯂꯩꯔꯝꯗꯕꯁꯦ ꯑꯗꯨꯅꯦ ꯃꯃꯥ ꯈꯣꯏꯕꯥꯅꯤ ꯃꯥꯏ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯦ ꯅꯨꯡꯉꯥꯏꯇꯦ ꯃꯃꯥ ꯅꯨꯡꯇꯤꯒꯤ ꯅꯤꯡꯁꯤꯡꯉꯦ ꯑꯩ ꯔꯤꯌꯣ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯅꯤꯡꯁꯤꯡꯉꯒ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯂꯩꯕ ꯁꯤꯗꯅ ꯍꯩꯅꯤꯡ ꯂꯩꯔꯦ ꯍꯩꯅꯤꯡꯁꯦ ꯄꯤ ꯅꯠꯇ꯭ꯔꯥ ꯄꯤ ꯆꯥꯒꯗ ꯋꯥꯠꯂꯤꯗ ꯄꯤꯗ ꯆꯥꯎꯒꯗ ꯋꯥꯠꯂꯤ ꯁꯤꯗꯅ ꯄꯨꯟꯙꯣꯟꯁꯤꯁꯨ ꯄꯤꯌꯦꯕ ꯆꯥꯎꯗ꯭ꯔꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯍꯩꯅꯤꯡꯁꯦ ꯆꯔꯣꯡ ꯄꯥꯜꯂꯤ ꯁꯨꯝ ꯁꯤꯅ ꯍꯩꯅꯧ ꯀꯔꯤ ꯍꯩꯅꯧ ꯖꯥꯠꯅꯣꯁꯦ ꯃꯥꯟꯗꯣꯏ ꯌꯥꯝꯅꯕꯨꯗꯤ ꯄꯥꯟꯗ꯭ꯔꯦ ꯃꯣꯏ ꯃꯌꯥꯝ ꯍꯦꯛꯇꯣꯛꯈ꯭ꯔꯦꯕ ꯃꯤꯉꯣꯟꯗꯁꯨ ꯃꯌꯥꯝ ꯄꯤꯖꯈ꯭ꯔꯦ ꯄꯥꯝꯕꯤꯁꯤꯅ ꯄꯤꯁꯛ ꯄꯥꯜꯂꯤꯁꯤꯅ ꯈꯨꯆꯥꯎꯅꯤ ꯅꯠꯇ꯭ꯔꯁꯦ ꯃꯥꯟꯗꯣꯏꯁꯦ ꯍꯦꯛꯄ ꯌꯥꯅꯤ ꯑꯣꯝꯅꯦ ꯑꯁ ꯑꯥꯗꯁꯨ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ ꯃꯔꯛꯇ ꯄꯥꯟꯕ ꯑꯗꯒꯤ ꯁꯤꯅ ꯀꯩꯅꯣ ꯁꯤꯅ ꯀꯔꯤ ꯖꯥꯠꯅꯣ ꯑꯁꯤꯁꯦ ꯈꯪꯗꯦꯗ ꯑꯁꯤꯁꯦ ꯌꯥꯝ ꯍꯥꯎꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯏꯁꯨ ꯑꯁ ꯁꯤ ꯃꯨꯜꯂꯁꯦ ꯑꯃ ꯃꯨꯜꯂꯕꯨꯗꯤ ꯑꯅꯤ ꯍꯥꯎꯋꯤ ꯑꯍꯨꯝ ꯈꯛꯇꯤ ꯃꯨꯜꯂꯦ ꯑꯇꯩꯗꯤ ꯂꯣꯏ ꯁꯪꯉꯦ ꯃꯦꯠꯄ ꯆꯥꯕ ꯍꯥꯎꯅꯤ ꯅꯠꯇ꯭ꯔꯁꯦ ꯐꯅꯌꯥꯝꯗꯤ ꯍꯦꯛꯈ꯭ꯔꯕꯅꯤ ꯃꯦꯠꯄ ꯆꯥꯕ ꯍꯥꯎꯅꯦꯕ ꯐꯅꯌꯥꯝ ꯑꯇꯩꯗꯤ ꯍꯦꯛꯈ꯭ꯔꯕꯅꯤ ꯃꯊꯛꯇꯁꯨ ꯄꯥꯟꯕ꯭ꯔꯥ ꯃꯊꯛꯀꯤꯗꯣ ꯂꯣꯏꯈ꯭ꯔꯦ ꯌꯥꯝ ꯃꯊꯛꯀꯤ ꯄꯥꯟꯗꯦ ꯑꯗꯨꯗꯤ ꯂꯣꯏꯈ꯭ꯔꯦ ꯄꯨꯝꯅꯃꯛꯇꯤ ꯑꯍꯥꯎꯕꯅꯤ ꯑꯁ ꯃꯊꯛꯀꯤꯗꯤ ꯑꯁꯣꯝꯗꯁꯨ ꯄꯥꯜꯂꯤꯗꯨ ꯁꯣꯝꯗ ꯂꯥꯛꯑꯣ ꯁꯤꯗꯁꯨ ꯂꯩꯔꯦ ꯃꯌꯥꯝꯁꯤꯅ ꯒꯦꯠ ꯃꯅꯥꯛꯇꯅꯦꯕ ꯃꯥꯟꯗꯣꯏꯅꯦ ꯁꯤꯁꯨ ꯆꯥꯎꯔꯦ ꯍꯥꯏꯐꯦꯠ ꯅꯠꯇ꯭ꯔꯥ ꯌꯥꯝꯅꯕꯨꯗꯤ ꯄꯥꯟꯗ꯭ꯔꯦ ꯃꯣꯏ ꯃꯌꯥꯝ ꯍꯦꯛꯇꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯃꯤꯉꯣꯟꯗꯁꯨ ꯄꯤꯖꯈ꯭ꯔꯦ ꯍꯥꯏ ꯑꯗꯣ ꯁꯣꯝꯗꯁꯨ ꯄꯥꯟ ꯃꯥꯅꯦꯀꯣ ꯃꯊꯛꯔꯣꯝꯗꯁꯨ ꯑꯁꯤꯅꯤ ꯄꯨꯝꯅꯃꯛꯇꯤ ꯑꯍꯥꯎꯕꯁꯦ ꯃꯊꯛꯀꯤꯁꯦ ꯑꯣ ꯁꯤꯒ ꯄꯥꯜꯂꯤꯕꯣ ꯁꯤꯕꯣ ꯂꯣꯏꯈ꯭ꯔꯦ ꯌꯥꯝꯅ ꯄꯥꯟꯗꯦꯗ ꯊꯩꯕꯣꯡꯁꯨ ꯁꯤꯗ ꯑꯃ ꯄꯥꯜꯂꯦ ꯊꯩꯕꯣꯡ ꯑꯃ ꯁꯤꯗ ꯌꯦꯡꯉꯨꯅꯦ ꯊꯩꯕꯣꯡꯁꯤꯅ ꯁꯤꯗ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯑꯩꯈꯣꯏꯅ ꯁꯤꯕꯨ ꯃꯤꯅ ꯃꯄꯥꯟꯗꯒꯤ ꯍꯦꯛꯇꯣꯛꯈꯤꯗ꯭ꯔꯥ ꯁꯤꯕꯨꯅꯦ ꯁꯪꯉꯤ ꯅꯠꯇ꯭ꯔꯥ ꯄꯥꯝꯕꯤꯁꯦ ꯑꯁꯤꯒꯩ ꯄꯤꯛꯄꯅꯤꯅꯅꯦ ꯎ ꯐꯪꯉꯦ ꯍꯩꯅꯧꯁꯦ ꯍꯩꯅꯧ ꯄꯥꯝꯕꯤꯁꯤꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯃꯈꯥꯗꯁꯨ ꯂꯩ ꯊꯩꯕꯣꯡ ꯑꯍꯨꯝꯁꯦ ꯐꯖꯗ꯭ꯔꯥ ꯃꯈꯥꯗꯁꯨ ꯂꯩꯅꯤ ꯀꯩ ꯋꯥꯔꯣꯅꯦ ꯃꯈꯥꯗꯁꯨ ꯂꯩ ꯍꯦꯛ ꯂꯩꯕꯥꯛꯀ ꯊꯪꯅꯅ ꯍꯩꯃꯥ ꯌꯥꯝ ꯅꯨꯡꯁꯤꯅꯦ ꯁꯦ ꯑꯊꯦꯟꯕꯤ ꯖꯥꯠꯅꯤ ꯍꯧꯖꯤꯛ ꯃꯑꯣꯡ ꯃꯨꯟꯒꯗꯧ ꯌꯥꯝ ꯋꯥꯠꯂꯤ ꯇꯥꯏꯅꯦ ꯃꯈꯥꯗꯕꯨ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯂꯩꯕꯥꯛ ꯊꯦꯡꯗꯣꯔꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯍꯩꯅꯤꯡꯁꯦ ꯄꯤꯛꯏꯗ ꯑꯃꯈꯛ ꯄꯤꯌꯦꯕ ꯆꯥꯎꯗ꯭ꯔꯤꯑꯕ ꯑꯆꯧꯕꯅꯦꯕ ꯁꯤ ꯋꯥꯠꯂꯤ ꯆꯥꯎꯔꯤ ꯍꯥꯏꯐꯦꯠꯇꯤ ꯆꯥꯎꯕꯅꯤ ꯁꯤꯗꯅ ꯂꯩꯆꯨ ꯄꯥꯝꯕꯤ ꯂꯩꯔꯦ ꯂꯩꯆꯨꯗꯤ ꯄꯥꯟꯗꯦꯗ ꯂꯩꯆꯨ ꯄꯥꯝꯕꯤ ꯑꯅꯤꯅꯦꯕ ꯑꯃꯗꯤ ꯀꯥꯏꯅꯣ ꯄꯥꯜꯂꯤ ꯑꯁꯤꯗꯤ ꯁꯤꯔꯣ ꯄꯥꯟꯗꯦ ꯁꯤꯔꯣ ꯁꯤ ꯂꯩꯆꯨ ꯑꯣ ꯄꯥꯝꯕꯤꯅꯤ ꯊꯥꯕꯇ ꯉꯥꯏꯔꯤꯕ ꯀꯨꯏꯗ꯭ꯔꯤꯕ ꯁꯤꯕꯨ ꯀꯩꯅꯣ ꯀꯨꯏꯔꯦꯗ ꯑꯗꯨꯏꯁꯨ ꯃꯑꯣꯡ ꯆꯥꯗꯦꯗ ꯁꯤ ꯄꯥꯟꯗꯦ ꯁꯤ ꯄꯥꯟꯗꯦ ꯅꯠꯇ꯭ꯔꯥ ꯅꯠꯇꯦ ꯃꯐꯝꯁꯤꯅ ꯇꯧꯔꯤꯅꯦꯕ ꯃꯐꯝꯁꯤꯅ ꯂꯩꯕꯥꯛꯇꯣ ꯐꯠꯇꯦꯕ ꯃꯐꯝꯁꯤꯅ ꯇꯧꯔꯤꯅꯤ ꯍꯥꯟꯅꯕꯤꯁꯨ ꯋꯥꯏ ꯁꯤꯠꯂꯤ ꯁꯣꯝꯗ ꯃꯈꯥꯗ ꯃꯌꯥꯝ ꯃꯌꯥꯝ ꯑꯁꯤꯅ ꯍꯩꯅꯤꯡꯖꯧ ꯄꯥꯝꯕꯤꯅꯦꯕ ꯍꯣꯏ ꯃꯃꯥꯒꯤ ꯌꯨꯝꯗ ꯂꯣꯏ ꯄꯨꯝꯅꯃꯛ ꯁꯨꯔꯕꯅꯤꯗ ꯅꯠꯇ꯭ꯔꯥ ꯂꯣꯏ ꯁꯨꯔꯦ
ꯐꯣꯜ ꯃꯨꯜ ꯑꯗꯨꯒꯩꯗꯤ ꯍꯩ ꯅꯨꯡ ꯂꯣꯏ ꯁꯨꯅꯕ ꯂꯣꯏ ꯄꯨꯝꯅꯃꯛ ꯄꯥꯜꯂꯦꯕ ꯃꯅꯨꯡꯗꯁꯨ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯂꯩ ꯁꯤ ꯍꯩꯅꯧꯖꯝꯁꯦ ꯃꯨꯟꯗꯤ ꯃꯨꯜꯂꯦ ꯆꯥꯕꯤꯗ꯭ꯔꯣ ꯅꯣꯏꯕꯨ ꯀꯩꯅꯣ ꯁꯤꯕꯣ ꯆꯥꯕꯤꯗ꯭ꯔꯣ ꯅꯣꯏꯁꯦ ꯆꯥꯗꯦꯗ ꯃꯨꯜꯂꯦꯅꯦ ꯊꯥꯔꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯅ ꯑꯗꯨꯝ ꯃꯃꯥꯒꯤ ꯍꯤꯡꯒꯣꯜꯗ ꯀꯩꯀꯩ ꯑꯅꯧꯕ ꯐꯣꯜ ꯃꯨꯜ ꯄꯥꯜꯂꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯍꯩꯅꯧꯒꯤ ꯃꯇꯝꯅꯤꯅ ꯍꯩꯅꯧ ꯄꯥꯜꯂꯦꯕ ꯈꯔꯕꯨꯗꯤ ꯍꯦꯛꯅ ꯆꯥꯟꯅꯈ꯭ꯔꯦ ꯑꯗꯣ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯄꯥꯜꯂꯦꯕ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯗꯤ ꯑꯩ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯅꯦꯛꯁ ꯕ꯭ꯂꯣꯒꯇ ꯑꯣꯏꯅ ꯌꯥꯝ ꯌꯥꯡꯅ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ